ꯍꯥꯏ ꯃꯌꯥꯝ, ꯑꯩ ꯉꯁꯤꯗꯤ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯑꯃꯃꯨꯛ ꯄꯨꯔꯒ ꯂꯥꯛꯑꯦ꯫ ꯉꯁꯤ ꯆꯥꯖꯒꯗꯣꯏꯁꯤꯅꯀꯣ ꯀꯩꯅꯣꯅꯦ ꯏꯔꯣꯝꯕ ꯁꯦꯕꯣꯠꯅꯦ, ꯌꯦꯟꯗꯦꯝꯅꯦ, ꯊꯥꯡꯖꯤꯡꯅꯦ, ꯀꯥꯔꯣꯠꯅꯦ, ꯑꯗꯒꯤ ꯇꯦꯅꯧ ꯃꯥꯟꯕꯤ ꯏꯔꯣꯟꯕ꯫ ꯑꯗꯨꯒ ꯁꯤꯅ ꯉꯥ ꯀꯧꯇꯥ ꯊꯣꯡꯕ꯫ ꯉꯥ ꯀꯧꯇꯥꯁꯤꯗꯤ ꯉꯥꯒ ꯃꯁꯛ ꯎꯗ꯭ꯔꯦ ꯑꯩꯅ ꯂꯣꯏ ꯈꯥꯏꯕ꯫ ꯑꯗꯨꯒ ꯁꯤꯗ ꯉꯥ ꯑꯇꯥꯎꯕ ꯑꯃ ꯂꯩꯔꯦ, ꯇꯨꯡꯍꯟꯕꯤ꯫ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯀꯥꯡꯒꯧꯁꯦ ꯂꯨꯈꯣꯏꯕꯤꯗꯣ ꯃꯌꯥꯝ ꯈꯪꯕ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ, ꯌꯥꯎꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯂꯨꯈꯣꯏꯕꯤꯒ ꯌꯦꯔꯨꯝꯒ ꯉꯧꯕꯅꯤ ꯁꯤꯅ꯫ ꯑꯗꯨ ꯇꯥꯔꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ, ꯌꯥꯝ ꯀꯨꯏꯅ ꯋꯥ ꯉꯥꯡꯉꯔꯣꯏꯒꯦ꯫ ꯑꯝꯇ ꯊꯛꯈꯤꯒꯦ꯫ ꯆꯥꯕ ꯍꯧꯖꯤꯟꯖꯔꯛꯑꯒꯦꯀꯣ ꯃꯌꯥꯝ꯫ ꯏꯔꯣꯝꯕꯁꯦ ꯍꯥꯟꯅ ꯑꯝꯇ ꯆꯥꯒꯦ꯫ ꯃꯌꯥꯡ ꯇꯣꯟꯅꯤꯀꯣꯁꯦ꯫ ꯍꯥꯎꯋꯦ ꯏꯔꯣꯝꯕꯁꯦ꯫ ꯉꯥꯃꯨ ꯑꯆꯧꯕ ꯑꯃ ꯊꯥꯛꯆꯜꯂ ꯏꯔꯣꯝꯕꯁꯦ꯫ ꯀꯥꯡꯍꯧ ꯑꯃꯨꯛ ꯆꯥꯒꯦ꯫ ꯉꯥ ꯑꯇꯥꯎꯕꯅꯤ꯫ ꯈꯨꯠ ꯑꯅꯤ ꯄꯥꯏꯔꯦ꯫ 이러면서 하고
ꯉꯥ ꯊꯣꯡꯕꯗ ꯇꯣꯠꯁꯦꯀꯣ ꯍꯥꯎ ꯂꯣꯏꯔꯝꯃꯅꯤ ꯁꯤꯗ 시죠 ꯃꯌꯥꯡꯇꯣꯟ ꯃꯅꯝꯁꯨ ꯅꯨꯡꯁꯤꯑꯦ ꯃꯆꯜ ꯂꯣꯏ ꯁꯨꯔꯕꯅꯤꯅ ꯍꯥꯎꯋꯦ ꯏꯔꯣꯝꯕꯁꯦ ꯈꯛꯇꯪ ꯉꯥꯏꯔꯦ ꯄꯥꯟꯅ ꯃꯤ ꯀꯧꯕ ꯃꯥꯟꯕ ꯑꯗꯨꯒꯤ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯅꯤ ꯃꯌꯥꯡꯇꯣꯟ ꯃꯅꯝꯁꯤꯒ ꯑꯩꯅ ꯅꯣꯛꯏꯗꯣ ꯑꯁꯤꯗ ꯃꯤ ꯂꯩꯌꯦ ꯑꯗꯨꯏ 이런 거 어떻게 하와 ꯉꯁꯤꯗꯤ ꯑꯩ ꯆꯥꯔꯔꯣꯏꯗ
ꯆꯥꯅꯤꯡꯗꯔꯦꯕ ꯏꯔꯣꯝꯕꯅ ꯕꯦꯁ ꯇꯥꯔꯦ ꯍꯥꯎꯕꯨꯗꯤ ꯍꯥꯎꯋꯦ ꯁꯤꯗ ꯃꯔꯨ ꯉꯥꯛꯇ ꯉꯥꯏ ꯇꯧꯔꯝꯃꯤ ꯊꯣꯡꯕ ꯍꯧꯔꯛꯈ꯭ꯔꯦ ꯋꯥꯏ ꯃꯃꯜ ꯃꯔꯨꯁꯦ ꯆꯥꯕ ꯍꯧꯅ ꯂꯨꯈꯣꯏꯗꯨꯁꯨ ꯆꯥꯕ ꯌꯥꯝ ꯐꯩ ꯍꯥꯏꯕꯅꯦ
어리고요. Sablola, kamu flora, belum berdiktam kalian. Sabus flora ini segini, matang salju lo segera matang di video dah mungkin lah senayam. Bye bye.